COVID-19 positive oibadagi RIMS Hospital gi COVID care center da layeng dona lerekhiba police personnel ama ngasi ayuk pung 13 tabada leikhidre mioi asi leikhidabaga loinana Manipur da ngasi phawbada COVID-19 amaram oiduna sikhiba mioi 16 shure leikhidaba police personnel asi gi maming Y Ibungo Singh sehina kutha taret apokpo Y Nilamni kawi mayang Imphal Konchak mamang lekai dagini leikhidaba asi nap ki police constable ni mahak minuthong da leiba crematorium da aroi ba mathau mangam pangthok lagani madugi damak RIMS authority da imung manungi mioi singna ayaba pire mioi asina hinglingi matam da mahakna COVID-19 positive oi khibagi maram asi crime ama da chenaba mioi ama mahakna pharubani adubu pharuriba mioi adu COVID-19 positive oirambadagi mangonda laina asi loina rakpani haina RIMS ki authority da phongdok lamki hairi thaudo asigi matang da leikidrabagi imungna phongdorokpada oxygen matam chana pidabadagi leikhidabani haina pendaba phongdorokli aduga atop pawmana singchan bachakhiba nupi ama turel da sina phangle ngasi ayuk pung 3:30 rom tapa matam da sekmai turel paringi Kaching police station gi manung chanba kairak dam da nupi gi asiba hakchang ama phangle asiba hakchang adu kuina ising da leirekpatagi ka hena pathapum thare hairi asi bhaksang asi state disaster management team gi kangbuna ngasi nungthin pung 2:00 kulom taba matam da lokhalakpa matungda forensic science ki kangbuna thijinbagi thabak chathakre hairi press na phangba paw gi matung inadi leikhidrabi nupi asi gi maming TI Khomdonbi sahin humphuni thoi mapuroiba leikhidraba Bihari kawi Sandel district ki Liwa Sarai khuldagi ni hairi adubo chapchabadi khangmangamdri Pawasina hai nupi adu thasi ki taret ki nungthin pung ahum khara helakba matamda yumdagi singchalugani haina thokibani mahak yumda halaktabadagi thasi ki Nepal da Chandel police station da imung manungna missing report amasu tawki hairi Pawasina hai nupi adu singchanba chatpada Chandel gi mahaturel da tasinbadagi irangna duna sibo oiramba yai aduga asi bhakchang adu tawtharaklaga Sengmai turel da taraba matungda turel paring da tawtharakpa oiramba yai Mahaturel asi Palen Mapada Sengmai turel da itidbam oi hairi aduga atoppa pawmana Congress ki MLA Nepal mapam saksusada mapuroibagi saksusada haibadu tare gai khangam Manipur gi rajniti da sarang naba ama thorakliba asi Manipur gi lengak sasan gi thabak tawriba BJP na lusingba sarkar asi hek sembadagi achumba thabak tawdaba constitution bu khongaw naraga aranba thabak kya haibadi tawheidaba thabak kya tawkhibadagi ni haina AICC की वर्किंग कमिटी की मेंबर सु ओरिबा हानगी डिप्यूटी चीफ मिनिस्टर गाय खांगमना फोंगदोखरे वाफम असिंग बाबूपारा लेबा कांग्रेस की MLA के मेघचंद्र की क्वार्टर दा पांगथोकबा पाउमिसिंग उनबा मदा हाइकिबनी महांगना हाई कांग्रेस की MLA नेपाल मसा मसा की ओइजबना मांग थादुना मागी केंद्र की प्रजा सिंबु खोंगाउनदुना सानापोट कुम खंदुना BJP दा चंगसिनखिबा असि ख्वाइदगी लाइबक थीबनी Makoi Nepal ki thawong asi nupi sieluraga nupa aduna lamakhangdo hundoktuna thamlamnaga mapam chaksusada mapuroibagi chaksusada na mangba haibadu tare hojikti makoi hinglubagi kanaba leitre haiduna hu thaklaga sijabaga chap manare adubu makoi na congress tagi chongthoklam daida party asibu maral kaya siduna seibangang ba toramba asi leibak macha tadawani makoi political maturity leitaba ethics khangdaba haibadu makoi na tawthorokba thabakna takchari BJP da yauraga makhoina safagadra haiduna khalluba adu hojikti awafamda tabaga chap manare asiguma mioi sing asina miyam gi mihut oina thorakpadagi ngasi gi leibak asida sarang naba leita da bakya thorak hanbani haiki mahakna hai BJP na lusing masungsina ba sarkar asi direction yaudaba haibadi liklam khangna thabak tawdaba adugumba sarkar amani hojikti BJP ningol congress to ongbi debi mayam aduga BJP dagi Congress to ongbi debi mayam amaga thoraktuna rajniti tawbasing aduki matik masak thian ba haibadu oire masi mamangi matamda amukta su ukhidri haiki mahakna hai sungsina ba sarkar asigi lusingbo oiriba chief minister N Biren gi haisingba yama thagali mangonda kari maya haibano magic khangmano khangde haming mayam ama sa kakphamda pusilaga amamam kakpagum MLA mayam ama mahakna khomjilaga manghanbagi magic ama tawbugum tawi Masini mahaki khwaidagi haisingba amade angakpa oiribasi hojikti MLA kaya amagi sit hangle haiduna lauthorokpadagi by election tawduna magi kendra miyam amade leibak miyam bu awawa tahangadori maramaduna COVID-19 thengana ba leibak miyam gi waraba matamasida rajniti gi sarang na ba haibadu thoganduna leibak asi pumtum tumba tare Maramaduna asigumba leibak miyam gi khandaba masa masa gi khanduna thabak tawba miyo sing asi amuhana leibak miyamna miyam gi mihut oina thagat pirakanu haiba wafamsu mahakna phongdokhi Arobada Popular News Reader gi video bu yengbir bo khuding mapu thagatchari